ꯑꯩꯒꯤ ꯁꯤꯖꯔꯕ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯣꯏꯔꯧ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯒꯣꯠꯆꯔꯤ ꯑꯗꯨꯒ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ 46 Crisis Consortium Meetsꯅ 2019ꯗ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤ ꯃꯔꯛꯇ ꯀꯣꯚꯤꯗꯀꯤ ꯒꯦꯞ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯀꯨꯏꯅ ꯒꯦꯞ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯄꯥꯡꯊꯣꯔꯛꯄꯁꯦ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏꯕꯤꯗ꯭ꯔꯣ ꯑꯣꯀꯦ ꯑꯩꯁꯦ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ लोनमक एक्साइटेड ओरबनिना इसाइसे आइना सागा नोय ताबा नतबा पुन्ना समिनासिको अदुगा पुन्ना समिनासे अदुगा मयाम पुन्ना एन्जॉय तोमिनासे लांबला आबाइना लामिनासे ओके अदुदी इसाइसे आराम